hꯧji phangma yam nuai paw amada Manipur da ihan hanbo ina corona virus na positive oi khibi nupi macha adu ngasi no test taw matamda negative oi bagi report lagle haina jenim sigi paw pirakle ngasi April tang mari Englishing aniga kunasi Manipur gi wena khwaidagi puari oi horodaba madi miyam na khwaidagi nuaiba fawdaba numit amasu oiragani haina jenim ski director Dr. TH Bimon thamli amukana thamjage ngasi April ki tang mari Englishing aniga kunasida kogi tang kunga marida haibadi March tang kunga marida corona virus na nare haina confirm tokhibi nupi macha adu ngasi numit taraga humdoni subani ngasi test taw matamda mahang asi negative oire haibagi paw lagle nupi macha adu gi hasangi phibam ase dugi matik phagale mahak saba thakpuju yam phajan tawre pung kun mari matungda amuka test taw matungda mahaki phibam adu clinical checkup doctor taw matungda discharge tawbona ta tawdu haibadu lepkani haina Jennings ki director Dr. TH Bimona Fongdorokli. Dr. TH Bimona Fongdorok wafam singado miyamda tahanjari. Ako'y ngasi manangay ado test ado matang tawrok ado mahina COVID ki suspected mi mapan gi test tawi mi mapan sige manungda ako'y dagi nahangay positive oiraga layang basa thara iba ako'y patient su yawi ado magi je ngasi taraga humdoini subani ado maje ngasi di negative phange aduga loina na magi masasu nahangai akoi gi ICU ward manungda anirak kumba mana mathanda sasabadu ngaranga ngasi gadi marirak mangarak mathanda sapangame epitaisi asuki matik phagre ayuti pung ahum makhai mari dagi sana bapiyo na demand tawre I think well being do phajana laire in other words magi symptomatically pagalakpaduga test negative la isiga yam phajana sanai haiba Okay doctor ma se discharge tawbagi wafam di discharge tawbagi wafam si akoi guideline gi matungina ma si amuk pung kunmari gi matungda aidi Monday da amuka test tawkini adudai da test amuka hangini pung kunmari gi matungda aduda negative oira agadi akoi magi mawong matawdo amuk clinically check tawnaraga discharge ki khanara masi leibaki oina masi yamna afaba khongthangni ngasi akoigi April gi tarik mari tha mari 2020 ase akoigi Manipur gi itihas ta record sanba yarabda ado sigi achievement hai akoigi leibaki paibi chief minister health minister principal secretary directorate health services da laiba doctor mayam akoigi Jennings da laiba doctor nurse adigi health care workers sing mayam sigi joint effort sigi mathakta media gi bo oiresu akoibu aidi hujiki sinji nungsi biba leba pi nungsi biba mi mayam khuding maki prayer tawba isoda ni madugi phol nena ai longni Manipur miyam gi prayer amadi maruina lenga ki khogi pakhaliba thorang sing yam maruina khogi Jennings ki doctor sing Jennings ki nurse sing amadi tongan staff sing na hai ba tang kun mari da positive oi khibi nupi masa asi yamna kupna senaduna mahakpu yamna thawai yauna yengsinuna amadi tongan makhali treatment camp pir matungda hauji mahaki negative ki report asi lakpa ngam khibani aduga hai riba asigumna lakadaba numisingda lakadaba matamdasu ekhoi miyamna support tawduna essential service singda leiriba miyosing maroina doctor nurse amai tongan ba miyam gi changnaba yada polam kya phanganna bu honariba singasibu ekhoina support tawduna makha tana sigumba nungaiba pawasi porakna bugidam ekhoi punumna thodang lawbugi tai fdaba leiri my person el kabigolona pamjari by kitmem premchan back news infal